Akasban Imphal Nayani Devi na pau pajari ahan badam aruai ba pau security force ke apun bakangbu amana ngarang more police station na konba ngakhoi paringda thibo humbagi thabak jathabada kusukulai kaya phagat le tarani thoi suba BRICS communication mantri singi mifam bharat na yumbu oiduna ngasi pune da pangthok lagani Kendra ki Griha Mantri Amit Shah Siliguri danga si tongan basa khot tawrangi project sing urep uyung tamgani amasung Pradhan Mantri Narendra Modi na Japan ki ngaksel mantri Shinjiro Koizumi go unaduna laibak ani gi mari hena phagat hanabagi matangda wari sanakre Security force ke apun bakangbu amana ngarang mole police station na kon bangang khoi paringda thibo humbagi thabak jathabada kusuk lai ke pakat le police ki pauna hai more police station na songkuntha taruk suba Assam Rifles ki kangbuna border pillar number humphudau humdogi mapham singda thibo humbagi thabak jathabada lochinduna thamlamba khulai singadu phagat khibani khulai singadu gi manungda M15 rifle ama MA G3 rifle ama pistol ama single barrel taruk countryman rifle ani .22 rifle ama drone bomb manga ID manga amasung grain ene chingba yauri mikok thidring aida mitop hana khandok adapni haiba just and fair delimitation JFD na sangsiliba khongjam bu saugatunu ase sumiyam na tongan mapam singda wakan mifam phamnari palace compound Imphal da leba ki mark sama sungma jiga jatmin ariba loop singa loina na hauji wakan mifam phamli wakan mifam aduda saruk yara duna ki marks ki vice president thangjam suraj na hai manipur da thokli be rang jingi waroi sin purakting ada mikok tiba gi tabak sathaba aibasi tungda khutung chata ba kaya lakani maram aduna Manipur da census tawdringai da NRC hana tawduna mitop khandok naba sarkar da appeal tawri mahakna hai Manipur da haugi bache kaya sida khoi thoiba thodok wathok sing amadi laiba population da demography da imbalance mayam thoi masi mayam se solve tawdringai da NRC haidi citizen mayam se karamana India gi amadi Manipur gi asengba citizen no haibadu khangdokpa loidringai sida kariguma census tawsingi ba taragadi maduna Manipur gi future da tungda akai ba lakhada mayam adu pukna thonjaraba matungda ngasigi wakat mi pamasi phamjabani marmaduna Manipur ga meda khoina appeal tawjari madudi Manipur da census tawdringai da bada NRC tawbiduna asigunaba tungda tholakadaba thoningdaba mayamse thoktanaba tubada sinbiu haibji thamje National Highway Contractor Imphal Jiribam Lamidan Umada Sangdaba Yadraba Polam Singpuba Gari Jahum Jiribam Dagi Imphal Tamnangase Yuk Thokre Aikogi Jiribam Baumina High Gari Singadugi Manunda LPG Gari Kuni Toy Petrol ni Pumdoi Diesel Kulhumdoi Transport Gari ni Pumdoi Hidak Langtak Buba Gari Manga Yen Machinjak Tanama Toy Cement Kuntaru Amadi Tay Polam Singpuba Gari Sing Yauri Manipur State Sumanglila Council Sinduna Palace Compound the Labay Boyama Sumanglila Zanglenda Thama Jun Asatharakpa Sumanglila ki workshop ngasiloy silagani workshop asida punna miyoy jamakun romna saruk yari ngasi aroiba numita Sumanglila ki mari lainaba jagoy amadi isay utkani Assam ki Mukhyamantri Himanta Biswa Sarma na Kendra ki Jal Shakti Mantri C.R. Patil ga unaduna Assam Rajya ki afaba thaknaba ising chang naina phanganabagi matangda mifam ama pangtoktuna khanakre mifam aduda Jal Shakti Mantralaya amasung Assam Sarkar ki makok thongba official singsu saruk yakhi mifam aduda Mukhyamantri na Rajya aduda Jal Jiban Mission ningthina miyamda yawhanaba sung Guwahati da paikaliba sil sako bill gi matangda paudam khi Mukhyamantri na hai lupa koti chani kontratare changa daba sil sako bill project asi segwat pada Jal Shakti Mantralaya na mateng pangli Meghalaya ki Shillong da ngarang Black Flag bike rally pangthok lingai manungda Assam ki number thaba gari singda hingsa ge tafak chathakiba dugi matangda Meghalaya ki Mukhyamantri Karnataka sangmana Assam ki Mukhyamantri Himanta Biswa Sarma ga wari sanakre tungda Sri Sangmana social media da thagalakba warol amada hai phibam madu laksinduna mahausagi phibam da jinna hannaba honabada nakalla ni mana punna thaudang longmina na ba yanare Santi Tajanaba amasung mahusagi phibamda hanjilhanabagi oithokpa yaba lambi singkhanaduna putoknaba Rajya ani ki cabinet thaki mantri sing unaduna wari sanaragani
India Met Department hari awang nongpok raja sing yauna Himachal Pradesh, Nongchu Bengal, Uttarakhand, Madhya Pradesh, Uttar Pradesh, Jammu Kashmir amsung Orissa dangasi nong kan churaba yai. Madhya Pradesh ki mafam mayambada kan ba nong churaba yai haina orange alert lauthokre. Delhi da sunga si mayai orap nong chugani hairi. Tabiri ba paw se kasbani Imphal dagi. Tarani thoi suba BRICS Communication Mantri Singi Mipham Bharan Yumbu Ojananga Sipune da Pangtok Lagani Mipham Adu Kendragi Communication Mantri Jyotiradittya Scindiana Sabhapati Ojana Pangtokani Mipham Azida BRICS Leibak Singi Communication Mantri Sing Amadi Makok Tongba Mihut Kaya Saruk Yagani Mipham Azida Information and Communication Technology Digital Transformation Innovation Amasung Digital infrastructure sing hengwat pagi matangda tengbang pinaba hengat anba wafum kaya khanagani Kendra gi Grihamati Amit Shah Siliguri dangasi tongan basa ko thorangi project sing urep uyung tamgani numit honi gi khongchata Sri Sahana ngasi Sastra Sima Bal SSB gi headquarter da pangthokpa thauram amada saruk yagani mahangna sakwa thorangi project ya su urep uyung tamgani tungda Grihamantri na Bharatiya Nyaya Sanghita da pangthokadaba exhibition amasu hodokani Tha sigi kuntaruk phawa chathagadaba thauram aduda Nongchu Bengal gi Mukhyamantri Subhendu Adhikari amadi mantri kaya su saruk yagani Bharat ki khongchatta lairiba Japan gi ngaksel mantri Shinjiro Koizumi-ga Pradhan Mantri Narendra Modi ga unaduna wari sanakre unaba aduda Pradhan Mantri na Bharat amasung Japan gi marakta punna thodang longmina aduna pangthok minaba yaba thabak singi matangda mahaki oiba wakalon sing phongdokhi Leibak ani ki marakta Indo-Pacific lamdamda ngaksel security santi tangdu laitaba amadi saukhatpa puraknabagi matangda punna lomina gadaba thodang singsu Pradhan Mantri na phongdokhi Bharat ki company singna ngaksel gi sector da maruoina make in India gi wakhalonda Japan gi matenga loina na paikhat minaba yaba thabak thauram singi matangda su Pradhan Mantri na phongdokhi Sri Koizumi na su leibak ani gi marakta ngaksel gi lamda tengbang pinabagi oiriba Phibam Singh Paudam Ki Amasung Makhata na lam asida Bharat ka tengbang pinanaba wafam sing su phongdokhi Sarkarna hairi Schedule Caste Mairoi Singh Mahima Singh Tambada Mateng oina piba post matric scholarship ki senpham English singani kunmanga kuntaruki oina lupa kotili sing taruk jani suna nipan oire lisingani kulumdoi kunmari dadi masi lupa koti lising manga zamri humpudra manga oirambani Thaurang asina Schedule Caste Mairoi Singda metric parikha pass tauraba matungda tungan balam singda awangba thaki mahima sing tambada kudung saba phanghanduna lakli Social Justice amasung Empowerment Mantraloina Hai Lisingani kunmathoi kunithoi dagi direct benefit transfer haudokhibadagi mahiroi singi masamazagi bank account sing hangdok anduna selgi tengbang phanghanba ngamle Pradhan Mantri Narendra Modi ki pukning gi wa man ki baat ki chama kuntra taret subai episode thas hi kuntra nongmaijing numit ke ayuk pung taramathoi da Akashbani gi thongda sandokani Netherlands ki Estel Binda Chathariba F5H World Cup Championship ki ani suba pool phase gi ahanba match tangasi Bharat amasung Netherlands sanagani match singa si numidang pung 8 makhai gi ahugani ngarang Bharat amasung England panjal mata chanaba ngamdana draw chatki Bharana ani suba round changba ngamkhre Sama kuntra manga suba Indian Oil Duran Cup ki anis was semi final da ngarang Shillongi Jawaharlal Nehru Stadium da sanakiba match tha Mohan Bagan Super Giant na Northeastern United FC bu panjal mari ahum da thoikre final tha si kulhumdoi da sanagani Aroi bada maroi ba pau amo Security Force ki apun bakang bu amana ngarang more police station na kon ba ngam kai paring da thi ba humbagi thabak jata bada khujukolai ke bhagal Taran ithoi suba BRICS Communication Mantri Singi Mipham Bharana Yumbu ojananga Sipune da pangthok lagani
केंद्र की गृह मंत्री अमित शाह सिलीगुड़ी दंगसी तोंगान तोंगान बचाखोत थौरंगी प्रोजेक्ट सिंह उरेप उयुंग तमगनी अमसुंग प्रधानमंत्री नरेंद्र मोदी ने जापान की ngaksel मंत्री शिंजिरो कोइजुमी गा उनदुना लेबाक अनी की मरी एना फगत हनबगी मतंग द वारी सनखरे पाउलुजरे।